अहानबदा मोरइबा पाउ पिजरे लेंगा की मिंगदा लैबा चिंगपाट लबुक लमहांग सिंगदा लोकाइने लम खोपचिनबा सिंगी मथक्ता चही अमा चुमना अकनबा ड्राइव चथदुना तकथोकलगनी हाइना चीफ मिनिस्टर एन बिरेन फोंदोखरे मामी नुमित का मरी लेना तरागा मरी शुभ मणिपुर स्टेट फिल्म एवार्ड लाथोखरे ममा लेबाकी दमक कथोकलंबा अथौबा सिंगी मतांगदा फिल्म पुथोक्तुना मालेम सिनबा थुंगना खंगनबा मतम ओइदे हाइना मणिपुरी गवर्नर ला गणेशन फोंदोखरे ममा लेबाक नुंशिबा उत्पा मखलगी लाइरिक सिंग लाइब्रेरी द मरांग काइना थमदुना हौरकलिबा नहा सिंगी फंगहनबा मथौ ताइ हाइना UNLF की हानिगी चेयरमैन RK सनायाइमना फोंदोखरे अमसोंग था अमदा लुपा लिसिंग अहुंगा चमंगा खक फंगजबा अंगनवाड़ी वर्कर सिंगी तोलोब था तरा हेना नमसिंदुना थंबीबा हाइबसी यामना लाइबक थिबनी हाइना MPCC की वाइस प्रेसिडेंट लोइतोंगबम तिलोतमान फोंदोखरे खुरुमजरे दयापति सेंजमना हौजिक नुमिदांगी मणिपुरी प्राइम टाइम न्यूज पिजरे लेंगा की मिंगदा लैबा चिंगपाट लबुक लमहांगदा लोकाइने लम खोपचिनबा सिंगी मथक्ता लेंगाक नंगासीदगी हौरगा चही अमा चुपना अकनबा ड्राइव चथदुना तकथोकलगनी हाइना चीफ मिनिस्टर एन बिरेन फोंदोखरे वाफम असी BJP खुंद्राकपम मंडल अमदी पीस एंड डेवलपमेंट कोऑर्डिनेटिंग कमिटी PDCC न सिनुना खुंद्राकपम असेंबली कॉन्स्टिट्युएंसी की मनुंग चन लैबा युमनाम खुनौगी लाइनिंगथौ पुथिबा लंपाक्ता एन बिरेन अनिरक सुबा मणिपुर की चीफ मिनिस्टर ओइरकपगा मरी लैनना पांगथोकपा ओकपगी थौरमदा फोंदोखिबने थौरम अददा चीफ मिनिस्टर एन बिरेन हाई लमदम असिदगी करप्शन मरु फंगना मुथतनबा पुमनमकना होनमिनसे करप्शन लेहनदबा हाइबसी इसा इसादगी हौगदबनी मिखलदा पैसा लौबा अमदी येनबगी चटनबी लेरिबा मखै लमदम असि चाखटपा ngamloi चटनबी असि हंदक पांगथोकदौरिबा ADC की मिखल म्युनिसिपालिटी की मिखल अमदी पंचायत की मिखलदा हौदोक्तुना करप्शन यावदबा मिखल अमा ओइहंदुना अवनबा मणिपुर अमा ओइनबा होनसे लेंगांगना सेंथोक लेजदबा इमुंगसिंग खंदोक्तुना इमुंगसिंग अदो सेंदोक लंबी लेहनबा होनरे हाइरिबा थबक थौरम असि चही मंगा असिगे मनुंगदा मपुंग फाना थबकता ओंथोकनबा होनगनी लोइनना चही अमा असिगे मनुंगदा अहानबा ओइना इमुंग चनी रोमदा खुदोंचाबा असि फंगनगनी नमित तरे निपानी फाइनेंस की फाइनेंशियल ईयर की पैसा थादोकपदो करोड़ लिसिंग अमगा चामनी चंगा थादोकपदो आइगी ऑफिस टू द फाइनेंस मिनिस्टर की ऑफिस टू द मी एम फाइल तानबो उबिरमोय जरो कई दरकार ले प्रजा नुआइरग लोरे मदुगी परसेंट कक्तना सेकी कक्तना लुपा कक्तना तौबगी मतम नते करप्शन नैसे अरे करप्शन थिंदी हायरगा करप्शन थिंदी हायरगा मयाम द सोई अमदि हाइजगेबा हुजी पंचायत की लाने इलेक्शन मेंबर सिंग दने हेना पैसा तिंगनियम एमएलए द चंगा लिसिंग येंगी मेंबर की देखोई मचानी लेकाई मचानी लिसिंग मंगा येन छिगाई तरोपनी अदुई मेंबर दुन का रगा हें करिनो तौदोइदो अदुई प्रधान दुन का रगा हें करिनो अफबो तौदोइदो अदुन प्लीज मणिपुर चुमथोक सेरदी एखोई मयाम पुन्ना मानबम संगे एखोई जो वोट पैसा लोकदेबी एमएलए जो थबो हातो हापसिन द पैसा लोकदेबी लेदना को सिगी पोट अम खक चंगनेब अदुन एखोई मानरगा चुमथोकत्रगदी सोमदन पैसा ओ मोइदु कया यारोके अदु यौरे अमदुन हेलिने अहेन खरगा खाइनेर जेन तौदुन मणिपुर सुंसाव चाखुट किरोयबा मणिपुर सुंसाव चाखुट किरोय भोट पैसा येन लौरगा येनरगा भोट हादरिंगैने मणिपुर चाखुट किरोय अदुना हुजिक ADC की इलेक्शन लाकादोरे म्युनिसिपालिटी की इलेक्शन लाकादोरे पंचायत की इलेक्शन लाकादोरे सिदगी होबियो कैंडिडेट टू द अफबा कैंडिडेट थागपियो मयाम की थबक तौगदबा प्रजा की थबक तौगदबा कठोकपा अमग लोइन थबक तौगदबा मयाम थागपियो लुपा अमा तिंगनबिगनो खुंदु करि तौबियो लेकाई दु करि आई केंद्र युम चहुम चामरी की मथक सागरे मरम दी इलेक्शन द पैसा याम तिंगनदबनिना हे काबगै आइगी खर फंजरबी पैसा दो लैटलाइर प्रजा की थादबा होवे अखोई दी कराई देगी हंदक की इलेक्शन द सुम ताबद को कीब यावे ताबद कीब यावे अदर भोले पलाई दुना भाग में दादब मयाम थोलो अमनिना काय काय न पैसा खर खोगो पारग येलग मी लैरग लेपनि गाय तो या खन खन दुदा सोइरपनि अदुन आइखोइना चुमथोकसे
State asida lambi ka hena thilapagi film ama mayok nariba asi koknaba state asigi lambi sing pauthok chawthoknaba thabak athubada hawragani lenga ki lam singda lam khopchi liba singi mathakta akan action lawragani lam khopchi liba sing masana khang handokpiyo khundrapam assembly constituency da leiriba award apa sing asi leihandana bohonagani assembly constituency asigi miyam na kuina mangjaraklaba district hospital ama sabagi wafum ado lengak asna khangi District Hospital asi athubada saba hongna bhonaragani maraksida khundrakwam assembly constituency manungda leiriba singda upambi sing matik chana thajinduna mahoksagi khal kanna bhonasi hainasu chief minister N Brena makata khe TITV loko naidana National Sports University sane na to budo madugi jaga du sarkar na loina hana lorga mogi payment paisa nungsa loina pi loi grab ada hektang aku sarkar ke sagat ge mar kuda hektang loina pakok da option lage ka to adu takhai ruragana adu ni adane tar padu rai illegal incursion kanam tagi yum akoi sele yum lana yum patata ta lai si kana so ge so ke har so si sumaina notice ka thokna si taw nei noi compensation period lambi se pakho ni natraga sarkar gi sumam nei re noi gi alternative mafam period na loina nium sana taw bang akni sarkar gi lamda maram sana khopsan laga le re masana eviction lakpata bani ai khoi gi yam soiba ma ya haije ba ising chen ga da khongdu dei da yum sajale dukan sajale aduga nong chara ka ising chawra sorok thum ka na sarkar da taina ba tawe ba adu to bino ba ising chen ga da khungban ising chen ga da pukri ising chen ga da nala du da dukan ni kan yum ni kan khopsan na sare aduga nong gidan chawra ka da ising chawra ka na sarkar ising chawra sarkar ta min le na ai sa da gi sum thok ba hokshi aina haigri duni aina nauri dudi ai mamang da su torokte aduga handa ke anu sarkar la sikki em gi senja thumja gi thabak to holo Chief Minister N Brena okpagi thauram aduda BJP khundrapam mandal gi president M Devaratan Maitai PDCC gi president K Joy Maitai amadi Lining Thau Puthiba Development Committee gi president N Kerani Singna mathang sina president amadi guest of honor oina saruk yakhe okpagi thauram ada khundrapam assembly constituency da leiba tongan ma section gi miyoi shina Chief Minister N Brena khudol tamkhe loinana assembly constituency asigi manungda paikat haningba wafam sing yawa memorandum sing chu Chief Minister da pisingkhe Manipuri cinema na chahi yangkai mapung phabaga mari lainana pangtokhiba MAMI numit ki saruk ama oina taraga mari suba Manipur State Film Award MSFA lanthokre Manipur gi ina khulaba culture amasung sakhang khidraba mama leba ki damak kathoklamba athauba singi matang da film puthoktuna malem sinba thungna khanghanba matam oire haina Manipur gi governor Laga Nation na phongdokre Manipur State Film Development Society MSFDS na sinduna society asigi palace auditorium da pangtokhiba taraga mari suba MSFA gi thauram alda Manipur gi governor Laga Nation amasung Manipur lenga ki water resource minister awangbai nyumai anina feature amasung non feature gi kanglupta tongan award fanglaba artist singda momento citation amasung sel gi mana sing khusinakhe Manipuri cinema gi saknai raba artist kaya yauna pangtokhiba thauram aduda Manipur gi governor Laga Nation na hai film haibase yamna sakti leiba medium ama oibena film puthokliba miyoi singna lamdam asigi ina khulaba culture gi matangna film sing puthokpiyo masina Manipuri culture ngak senduna thambagi mathakta malem gi mapong khuding makta yohanba ngambani amaromda maheurul dagi masak thongna leiraklaba lamdam asigi pak chawraba puwari ga mari leinaba film sing puthokpagi tangai fadaba lei loina puwari gi tangka kaya da mama leba ki damak kathokhraba thauna faraba miyoi sing film gi screen da puthoktuna makhoi bu malem gi miyam da khangan bachumi cinema haibase yamna sakti leba medium ama oibana piding liba paujel adu miyam da line yohanba ngami khunai amaga mari leinaba issue sing amasung puwari gi tangka kaya film oina puthorakpana miyamna line lausinba ngami amasung angang singda araiba moong da takpi tambi bagi khudong chab amasu film na pidabanate maram adana film puthokliba miyoi singna matam kuina miyamna sakna sona hogadaba film da khuthabiyo loinana MSFDS na Manipuri cinema amasung artist singi damak araiba pangal puthokduna honarakani haibagi thajaba chawna lei hainasu governor Laga Nation na makatakhe This Manipur State Film Award distribution function. Koi hai cinema hagi bra Film development society I compliment the sincere efforts to promote art and culture in this state. I am confident that the organization of such a function will be a great booster for everyone, the film industry of the state. I am also confident
The efforts of the MSFDS will surely help in elevating the standard of cinema and also in encouraging the young artists and technicians in Manipur. I extend my thanks to the organizers for giving me the privilege to grace the occasion. Pakiche. Ngasi ayuk pung nipan makhairom taba adwaidagi Manipuri cinema chahi yangkai mapung fabaga mari lainana pangthokpa MAMI numit thoramda MSFDS ki complex manungda khinba meter kun wangba ningsing nungbida hailei amasung senglaba maira katuna Manipuri cinema gi damak thawai hakchang yauna chen chonglamba lekhidrabi singi mafamda ikai khumna butke thoram adula art and culture gi commissioner M Joy Film critic Mega Chandra Kongbam Amadi, Film Forum Manipuri Chairman S. Mangol Down Presidium Members in Oiduna Saruyake. Nungthil gi Thoramda Lanthokhiba Taraga Mari Suba, Manipuri State Film Award Other Feature Film gi Kanglupta Tongan Be Award Kuntraga Humdoi Amasung, Non-Feature Film gi Kanglupta ne Award Taraga Matui Kusinake. Loyana Lamdam Asigi Saknaira Filmmaker, Lai Mayung Banka Sarmada Lifetime Achievement Award Sulantoke. Mama Leibak Nungshiba Utpa Makhalgi Lyric Sing Library the Marang Kaina Thamduna, Horak Liba Naha Sing the Fanghanba Mathau Tai Haina UNLF ki Hanigi Chairman, RK Sanayaiman from the Crate. Wafa Masi, Ngasi Thawal District ki Wangzing Hodamba Mayai Lekaida, Loyalam Public Library Haina Mingthonba Library Ama Saknaira Ba Aiba, Sarat Salamgi Yumda Haunabi Matung in a Sangabagi Thoramda Atoiba Mitung in a Saruyakiba, RK Sanayaiman from the Kibani. Thauram Aduga Mari Lainana RK Sanayaiman Hai. Aikoi Kunaida Maru in a loya lamda library gi achoba thodang lei. In khalak liba naharol singbo achumbo wakal amasung midyang takpi tambiba amadi achangba tungi yumbiral oirakna bagi wakal loksing fangphom ase library na oigadabani. Library da makhal makha kaya gi lyric fangli adubo school college amadi university gi syllabus da yaudaba marai bak maramdam nungsibagi matang da iba lyric sing marang kaina library da fanghanba haibasida library gi maru eba thodang lei. Aikoi gi puwari da chahi tare khutakpagi thodok leikhe laibak thiba thodok aduna maram oiraga aikoi gi ipa ipu sing yumlon nana leiba Assam Tripura amadi Bangladesh ta toidaina na kundakhi awa sing na lanfa oina pukiba maitei ipa ipu kaya amaso Myanmar da kundaduna leidi aikoi gi igi mari sing adu lamdam asigi maitei sing na matam pumbada ningsingadabani adugumba ipa ipu sing ningsing nabaga mari leinana lyric sing aikoi gi school amasung college gi lyric sing yawba thingnade Thauram Adula RK Sanayai na makatana hai, ngasi di malim asi information amasung technology gi mating na apipa khungang ama oide. Second amada malim gi mafum da thokpa thaudok wathok uba ngamlaba matamni. Aduna hausiki matamda information and technology gi khudong chaba lawusu dangai fade. Lyric sing e-book oina fanghanba gi khudong chaba thamse. Ahal laman sing na macha masu sing bo afaba maikaida smartphone sing sizinhanse. Aikoi gi maitai lon takpi tambiba gi thabak asi khara wana ui. Aikoi gi lon asi sitharaklaba ama oirakle haibasi tabada nungaitaba fawi haurak liba angang sing English lolaga lyric haiba oina launa riba wakhalon asi aranbani imalon asina khwaidagi maru oiba loni imalon da lonyan mayam ama yausilakpa asisu afawa khudam nate aikoi na Manipur kaiba yaroi haibagi mahutta Manipur kaidanaba thabak oina pakhatsi haiba wafamsu RK Sanayai mana makatana fundukhe Mahawal ko na pangasabi ko sa simbo at sumba wakil ni apitan binaba makoy kunay sige at sumba yung period na bagi wakil loksin ang pangbaywa wakil mga kenda sa pwede mo rin po sa tangang namin ato na library sila ang bigadaba collection ko bigadaba lyric sing sisyo maruin ato lyric sing sima at hindi lyric sing machine hayba irum machine aydi school college university gi syllabus de yawdo adumba wahunsi ene lyric sing sila ba aduga adumba nubang sa nabi sa singadu tapi kami ba kung masuk ini ba kasi library yang mulu ba toka ng hajini Tha amada lupa lising ahum chabanga kak fangjaba Anganwadi worker singi tolop tha tara hen namsin duna thambiba haibasi yamna laibak thibani haina Manipur Pradesh Congress Committee MBCC ki Vice President Loitongom Tilotamana Paumi singa fundokre Imphal gi BT Rota leiba Congress baba na pangthokhiba pawgi mifam amada Loitongom Tilotamana hai BJP lengak asigi luchingba Chief Minister N Birena Anganwadi worker singi tolop
Mapal lamgi state kharada pinabagom lupa lising taraga ni thoidagi taraga mga fawba tolop pigani haidokiba wafam ado thabak to anthokpiyo. Anganwadi workers sing asi angang takpi tambibatan natana tongan be hiram kayada lengang na thabak sizinaribani adubo tha tara hena tolop namsin biba haibasidi lairaba singda hen awawa pibani. Masida natana midday meal gi chak thongliba singi thagi tolof lupa lising amakak pibasisu tha taraga mapan hena pithok pidri. BJP na luchingba anirak subatamda miyamna thamkiba thajaba sing manghanbiganu. Maram aduna anganwadi amadi midday meal worker singi namsinduna leidiba tolop sing athuba matamda pithokpiduna miyamgi awabu kohanbiyu hainasu Manipur Pradesh Congress Committee Vice President Loitongbam Tilotamana phongdokhe. Worker ama sung helper ama oira iba haibase yamna educated oiba mi mayam ama su yauri iba marak se sida adubu upai leitadana ngasi gi akoi government ki job si angle khudimak da changna bangam da badagi upai leina dadana worker oikiba helper oikiba chirinaw mayam ama yauri bane ba aduna makoi asi qualified oiba suhom nomong khangdaba khajitang oiraga su maduda depend togaraga hingjage hena khalakpa aluma miyoi singi mafang do da yuda yamna nominal oiraba top state ka su manaba sunataba chang tamnabada tangkhai bawga yodriba asigi percentage ase ꯑꯩꯈꯣꯏꯅ ꯉꯁꯤ ꯄꯤꯊꯣꯛꯇꯅ ꯊꯝꯕ ꯑꯁꯤ ꯃꯁꯤ ꯂꯥꯟꯒꯅꯤ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕꯗꯨ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩ ꯁꯔꯀꯥꯔꯗ ꯇꯥꯟꯅꯅꯕ ꯑꯩ ꯈꯤꯇꯪ ꯍꯥꯏꯖꯅꯤꯡꯉꯤ Malin pumbada thengnariba COVID-19 gi laichat asagi ngak thoknaba achamba cheksin thorang khara ngakna chatpinaba mami TV gi maikaidagi ningsingjari madudi yumdagi ek chathokpaga face mask piyo mi amaga gi marakta futaru kerapa thambiyo mai mit khut sa toina hamdokpiyo amadi COVID vaccine ka payaraba sing sungsoi soidana COVID vaccine ka thoktuna laichat asagi kannaba miyam punna honaminase Yaithibi lokol da Manipur lengaw na food park sana bo honarakpada Sora Chingwang madalaiba masjid yauna yum kaya lausina bo honarakpagi mayokta Imphal More lambi gi Sora da miyam na changsilakiba lambi thingbagi khongjang hayeng nungthil pung taruk fawwa hangdokre Hiram asagi matangda ngasi Sora da pangthokpa paumi singa unaba amada Sora dagi Yaithibi lokol da lam leibani haiba MD Abdul Ghaffar na hai Yaithibi lokol da pata paiba miyoi singna lenga ki thong adubu yaning da phongdokpo oina ban yauna numit humni chumna sangsin lagliba khongjang asida Manipur ki Chief Minister N Bina wari sanaduna warishin ama puraknaba thajaba pirakpadagi changsilliba khongjang ase hayeng numidangi pung taruk fawba handoknaba firip asilobani Karigumba hayeng numidang pung taruk fawbagi manungda Chief Minister ka unaduna wari sanabada yanaba puraktragadi khudaktagi soragi miyamna ban makha chathagani haina Abdul Ghaffar na makha takhe Panba yai ngarang anganba ayuktagi hauna Yaithibi lokol gi akoibada police na akanba moong na ngakana thabak suba hauke Thawong aduda khoisaunaraba soragi miyamna irang horakpadagi sora chinglakta laiba police boot amadi police kini haiba Bajaj Pulsar ama mai thakibani lam yoli haribani pase mafam basida nadragana office ki mido mafam basida asengba japa lonraga lana khona to boramabdi ikoi tasenamak hayeng ingumita ikoi thoksa ki ayo sai do yamsa aduga maral leina khoi da ngasi sibaina laaga ngasi ikoi da awot anai tawirariba akan mani Muslim singse asuan bani haina hantre engbibigi muangda tawbiba khoi kitan kendade si minister khoi punamaki si minister ni mahapu tasena puting singjenjari khoi gi asuaiba aram engbiraga mase khoi lalamasu khoi tate action lobiu khoi na sumamadi asumasi khoi gi anghan biu haibase si minister laiga si wakatse Wangkai Assembly Constituency da isingi achawa awaba ama mayuk nariba si tha ahungi manungda kokhanaba thorang tori haina Wangkai Assembly Constituency ki MLA Thangjam Arun Kumar phongdokre Wafamasi ngasi Wangkai de nauna semgat sagaliba water supply sing amade hana function tawduna leriba water supply sing yangsin bechat pada phongdokibani PHCD ki official yauna Ningthempur ki Mapal water supply Hata Golapati water supply Lai Wangma water supply North AOC water supply amadi Sangakfong water supply gi fibam sing yangsilaba matungda MLA Thangjam Arun Kumar na pauni sing da hai Hauzik nauna semgat sagaliba thabak sing asigi progress asi yenglurabadi tha ahum gi manungda Wangkai constituency da isingi khudong chadaba asi kokhan mangamlagadi Miyam gidamak paikhatlaba thabak thauram singda miyam nasu support tawibaga loinana awon ba Wangkai Assembly constituency ama oihanaba puna hona minasi hainasu MLA na makatake Thabak progress uba yam nungai je madudi within
2-3 months की मनुंगा हाइरिबा पाइकल लिबा थबक थोरम सिंग लोइसलगा प्रजा मियाम सिंगसिदा लोइनि सिंगसे फजना फंगलनी मखै केंद्रदा दुंबा सिंगे वारम मतो खरमति कोने हाबे खंजा वो फंगजावदा मो साइटगी सु गवर्नमेंट बु थागा चरी सुंबा याम प्रोग्रेस लेबा थबक सिंगसे उजाबदा aduna sujo shoidana koi prasa myam su pabiranu tuba matam da singji pangane ni mandi tamja hauji laiba si koi nitem puki mapan gi adagi hafta golapti gi laiwang magi adagi nore wasida leiriba aduga sangapon da leiriba reservoir myam se karamba condition da leire hauji sing thaba yabe condition da karamba leire adu karamba leitri haime chingba kari kari tabak thoram wali karamba tabak thoram paikal adi tuba matam da lusion ba yaga da ga ba du gi gengin jabada ne koi chachai ba kongchas Kumgi nong lak junai ichawi awaba mayok na denaba Jackson Tharang Laukat pa oina Nambol Assembly Constituency ki MLA Thongnauzam Basanta Kumar na ichaw thokan ma mafam sing yang sing kibaga loina na Turial gi mapan semjin sajin ba hokre Turial gi mapan semjin ba aduga mari laina na MLA TS Basanta Kumar na hai Water Resources Department ki engineer singa loina na Nambol Turial amadi kana khong maril naurem gi mafam sing da haktheng na chatuna laka doriba kumgi nong asile Assembly Constituency asigi miyam na awaba amadi ichaw gi khudong thiba thoktana ba machine kaya sizin aduna semjin sajin ki bani Makha tanasu Assembly Constituency asigi miyam ga tanaraga koina chatuna semjil sajilagani haina su mahang makha takhi Handakta South Angami People Organization Sapo Haiba Luf Amana National Highway Thingjin Kibada All Assam Manipuri Youth Association and Lau Kiba Thodang Singh Yamna Singthaningai Oi Haina International Peace and Social Advancement IPSA Kanglei Park President Bridget Tawangbom na Phungdokre Wafamasi the International Peace and Social Advancement IPSA Kanglei Park Amadi Kanglei Park Students Association KSN Sinduna Manipur Socio-Economic Security Policy Mate 2022 Haiba Thoram Amada Bridget Tawangbom na Phungdokre All Assam Manipuri Youth Association AAMYA gi Thongni Singh Amadi Tongan Tongan Masak Naiba Miyoi Kaya Saru Yaduna Imphal gi Manipur Press Club ta Pangtokhiba Thoram Alda Bridget Tawangbom na hai Assam amadi tongan tongan rumpham kaya da choina takraba maitei singna Manipur da lakpa matam da ILP mathau taga da tarwidra haiba yauna tongan tongan ba wafam kaya Manipur Socio-Economic Security Policy Mate 2022 gi thauram da khanagani Assam amadi Manipur gi lengak ani mangnai state ani asigi maitei sing ase nungsi chanan na leminabagi mathau taba thabak pangthok pinabasu taksinagani Loina Assam dagi Manipur da lakpa matamda hotel da leihanbagi mahut tongan ba Assam Manipur guest house ama sanabagi wafam singso lengak amadi mari leinaba department sing taksinbagi wafam kaya su khana leinagani haina so IPSA Kanglei Park ki president Bridget Tawangbom na phungdokhe Jadi anyasna konten kanda tawkiba tuji adumba yamna leda yamna udigi ba khigi ba yamam de dikra matamduda dakta tawbiga yamna pangal thona utna aduga mating leina pangal leina force ko loina tawbigi basi anya haiba organization ji asamda leba organization yam ji meteina tawba organization yam ji da anya sankhar mangtin than tholaga tawbigi badu koi loina khangwe haiba posiga mali leina rap tawna koina amyaga punjala kan anda pesi loina sandasu koi bajai da keda langka da lei yam ji punjala mabagi koi plan yam leje adugi yam ji du mangoi na pen amya punjala kan haiba socio-economic security policy je koina yungom thonba Babina Group of Companies ki makhada charitable organization ama oina leiriba Pamel Foundation a corporate social responsibility gi saruk ama oina ngase mongsangai de leiba BB Paul Mental Development Home gi angang singda makhal kaya gi tengbang gi polam sing khusina kre tengbang gi polam sing adu Babina Group of Companies ki chairman amade managing director Dr. Thangsam W na Home gi authority de khusina khe thauram aduga mari leina na Dr. W na paumi sing da hai Pamel Foundation asi Babina Group of Companies ne sponsor tauraga maru oina hakchangi pukningi amadi sel thungi phibam da sothana lehauraba angang singbu mahai masin ana layeng amadi sana khonabagi lamda mateng pangmidu da makhoibu afaba miyoi amam oihanaba khonabada mateng pangbani Dr. W na makata na haiki home asida thabak tauriba teaching amadi non teaching staff singi damakta Babina diagnostic test tawa matamda discount piba horagani Naru ito pangkam di sige foundation sila. Mayam din sa sotan nila pangansi. Mentally, physically, economically. Sotan pangansi nila. Nating iba
मरो इन एजुकेशन दा हेल्थ केयर दा सामना लोइना दा अतोप एक्टिविटीज social activities, cultural activities, sporting events, academic activities like conference. Sigumudasu hariba foundation asina koina manjaba contribution tabjagani. Ngasi pamel gi maikaidagi home da mating pikhiba polam singdi plastic chair yankhai sweater kuntraga manga mompak whiteboard jinga chengsini hawai na chimbani. COVID-19 lighter thengna ba lenga na doctor amadi nurse yauna tongan post khara lokhiba sing terminate tawrakpa yaning de haiduna uripok basaspati lekai community hall na wakat mi phang thokre hiram asigi matangda all Manipur COVID warrior association AMCWA gi general secretary S Hayes rengningam kharam na hai COVID-19 lighter ki akiba leitena miyang gi thawai kana ba hona kiba singbu lenga na terminate tawkhiba si laibak thibani matam kuina wajarak laba COVID warrior sing asi Paliba BJP lengak asa nungsibiduna pendabagi wakat asi tabiyo miyam gi thawai kanbana hena maru oi khalaga yamna wana thabak tawkhiba sing asi lengak na mirai ge khanbiganu lengak na terminate tawbirakpa asina COVID warrior sing gi khudol hanbiganu haina so S Hayes renengam kharam na makha tana fundukhe Haukiba pung kunmari asida Manipur da miyoi chani ka humfutara mathoi COVID test tawbada miyoi ahum nangna COVID-19 positive oibaga loinana state asa laina asa nabagi masing lak ama lising kontraga tere chamaga nifuga mapan yokre laina asna maram oiraga miyoi amata lekhide COVID-19 command control room dagi ngasi numidang wairang pung mga fawda phangba paw amagi matuk ina miyoi taraga mathoi naw fadan discharge tawkre naba pharakpagi apunba masing lak ama lising kontraga mari chamapan mari futara Nipan Sukre, active case ni Fuga Mathoi Lady. Laina asna maram oiraga laikhidaba migi apunba masing na lising ani, chamaga kuni, fagalapagi chang na chada, mari futara nipan dasmik mari anini. COVID laina astagi ngathok naba lengang na paikhatpa thoksil amagi makhada, miyoi kaya amasul numit kudingi COVID vaccine kapthokli. COVID vaccine kapthokhiba masing na ngasi fawbada, miyoi lakh kuni pan lising ahum chamri sumna marini. Haukiba pungda D type oxygen cylinder chahung kuntare amadi B type oxygen cylinder marifutare Manipur gi tongan ba ana layang sang singda fangan bangam kre haina COVID-19 command control room dagi fangbo paw asna makatari Special Commando Unit ki team amana ngarang Kangpopi district ki manung chana laiba modbung pangmol gi waiting set mapadagi international market de lupa crore ani lak yangkai lising ani tamanga rong oigada ba yamna ba drugs singa kona na miyo ama fare haidi Police tagi fangba paw amagi machung ina Special Commando Unit ki in charge amadi SP Railway TS Krishna Tombi ki meeting makhada Special Commando Unit ki OC Subedar Vivekananda na luchingba team amana ngarang numidang pung 9 rom taba adwaida Kangpopi district ki modbung pangmol da laiba waiting set mapada achat awong sing tep tawkhe Maduda Tengnopol district ki More ward number 9 da laiba Paumilen Haukif chahi kuntraga mga asifabani haidi Mangondagi international market the lupa crore ani lakun lising ani ka chamanga rong oigadaba brown sugar kani amadi WY tablet kaya marum phagatke loina na sale oina lupa lising ani ka chamanga mobile phone mapan amaso phagatke faraba miyoi adu drugs sing aduga kona na makha taba logi thabak lokhanaba Supermena police station asinakre haidi Nakal Amarumda Bisnupur district police ki team amana ngarang Gothol Road Foljang Bazar dagi kani kezi amaga gram chamri nimfuga kona na miyo ema fare haidi Police tagi fangba paugi matung ina district asigi OC ke Subhash Chandra na luchingba team amana ngarang Foljang Bazar da achat awong sing frisking amasung checking sa thabada miyo ado drugs sing aduga kona na fabani haidi Farba miyo adudi Chandel district ke Chakpi Karongi Tolbung dagi ngamkho pau chei kunipani haidi Farba miyo ado drugs sing aduga kona na makha taba logi action lokhanaba Moirang police station asinakre haidi Manipur ki Chief Minister N. Birena Mamang chahi ki October 3 da haudokhiba CM Health for All program gi makha chatharapa oina ngase Kumbi Assembly constituency da BJP gi nifugani thoi suba foundation de ga mari lainana constituency asigi MLA Sanasam Premchandra na saitoni gi yumthong kuding chatana haudokre Thauram aduga mari lainana BJP Bisupur district committee gi vice president KH Lakshman Tha asigi tang taruktagi kun faw chathagadaba BJP gi nifugani thoi suba foundation de ga mari lainana ngasidagi Kumbi Esida CM Health for All scheme asi MLA Premchandra gi meeting makhada pangthokpa hobani
CMN Brena haudoki scheme asigi khudong chaba constituency asigi yumthong khuding da chatuna fanghangani loinana miyamu hakchang fana thamna buhanagani haina Laxmana makata ki Amaromda Health and Wellness Center Saitun ki housing darkar taba award passing MLA Prem Chandana athuba matamda piragani haina miyamna thazaba piki loinana health check-up loiraba miyoi sing MLA Prem Chandana certificate sing kusinaki Lumiere International Private Limited Singapore na Manipur dagi mayang lambam dainabo Mrs. Worldwide Special Queen Brand Ambassador 2021-2022 gi crown uptuna amadi ses yanduna ikai khumna ulakre mayang lambam daina da pirakiba recognition ase India gi ihan hanba oina pirakiba recognition ne mayang lambam daina mamangda beauty queen ama oina international amadi national beauty contest kaya da crown lokraba lekre Lumiere International Private Limited ase Singapore da based tauba kumja inglisingani subna ani da established tokiba beauty industry amani industry asna worldwide beauty pageant contest kaya chahi khudingi pangtoi amadi beauty and healthcare product kaya amasu puthokli Haukiba chahi ahungi mamangdagi masagi kidney animak nabadagi haugat kangkhat ngamdana leirakhibi kainau thongkha mamang leikaidagi laitonjam prem amasung lolani anigi machanupi masagi chahi kuntaret surabi laitonjam abeda paumi sing yauna sengkhiba awaba singi marufaina mingthonba WhatsApp group asina ngasi abegi imungda angamba selgi mateng pangkhre hariba WhatsApp group asina mamangdasu awaba taraba imung singna mateng pangduna lakhe Laitonjam Prem gi imungi wari tarubadagi group asige member singna angamba sel khainaduna tengbang asi pikibani makhata nasu awa ana taraba singda mateng pangkhigani haidi ngasi gi tengbang piba aduda group asige maru oiba admin singna saru yakhe Rural Development Association RDA na sinduna thokchom angobi ngangbi Memorial Academy da maitai mek tambagi awareness campaign pangthokre Maitai Mek Tambagi Awareness Campaign Aduda Milan gi President Yanglem Biren Maitai na Chief Guest RDA gi President Thokchom Jugendra Singha na Thauram Mapu MFY gi President Thangjam Brojin Singha Dr. H. Rasmani Singha Kaisam Dayapati Singha Milan Kasar Panagi Education Secretary K. Manikumar na Chingbana Guest of Honor oina saryakhe Manipur lengang na ayaba piduna University ki thak fawba tamna khraba mayek ase maitai ama oina khangjinba yamna mathau tai haina so chief guest oina sarukyakiba yanglem bir maitai na phungdokhe thauramga mari lainana kaisam Vidyapati na hai lon ne imani iyek ne ipani aikhoi isagi iyek leijaba furup ama oina yamna chawthok jangningai ni barak tampakta milana laktuna iyek khanghanna ba honari base thagat ningai ni haina so mahang phungdokhe North East ki state Nipanda Hindi book class 10 forward tangai fadana tamhanaba ayaba pikre masigi damak North East ki state singda Hindi oza lising kungani thoi khankre India ki cabinet agenda sembada chada humfutara de Hindi the same le haina Union Home Minister Amit Shah na phongdokre wafamasi ngarang Union Home Minister amasung Minister of Cooperation Amit Shah na preside tawduna pangtokhiba kuntraga tarit suba Parliamentary Official Language Committee ki mifam amada phongdokhibani Mifam Aduda Union Minister Amit Shah na hai Class 10 fawgi mahairoi singda tangai fadana Hindi haihengadabani amasung Hindi tambibada ahenba midyang thamgadabani Hindi gi dictionary revise tawduna hana phonggadabani Prime Minister Narendra Modi na government chalaibada sizinariba lol adubo official oina lawgani amadi masina Hindi gi maru oiba adu hengadhangani Laibak asigi amatta oiba masak sengbanaba honabada official lol asigi maru oiba adusu sagatpagi matam oide Laibak asigi tongan by state singi miyoi singna pau phaunaba matamda sizinariba lol adu official lol oigadabani Hindi asi English ki mahut oina mipum khudimakna yagadabani local lol singdagi loksinba yaba loksinbana Hindi yokhatpa ngamgani haiba wafamsu Union Minister Amit Shah na makatana phungdokhe BJP Khangabok Mandal na sinduna nifuga nithoi raksuba Bharatiya Janata Party ki mapok kuman thauramga mari lainana District Hospital Thobal Khangabok ki campus ta lamtu sengbaga loinana patient singda acha athak yenbagi thauram ama ngasi pangthokre Thauram other District Hospital Thobal ki Medical Superintendent CH Memcha BJP Manipur Pradesh ke General Secretary L Deven General Secretary Thobal District ke in charge ke Inausa Devi na chingbaga loinana BJP Khangabok Mandal ki karyakata singna saryakhe Thauram aduga mari lainana handak pangthokiba State Assembly nikhalda Khangabo Assembly constituency da BJP ki midef okiba Menzer Mangang na hai
Thauram asi BJP gi nifuga ni thoirak suba mapok kumon gi saruk ama oina lakliba Dr. BR Ambedkar gi mapok numit fawba chathagadaba thauram singa mari lainana pangthokpani BJP na center da natana anirak suna Manipur da su lengak paina ba hodabada miyam na laukiba thaudang adu thagatningai oi haina mahangna makha takhi Fuga ni thoirak suba Bharatiya Janata Party ki Constitution de mari lainana hoji khanabu pandami jaraba chimnashi Stand ama sunai samag yaroga pangthokjariba yunanbagi thoram asi tathajari asi district sida leiriba amakta nai vote tangja mosalakpa amakai tathalakpa mai patai silakpa asim basing sidagi tangochu tathil naksu ko nunaba hariba khango mandal ama sunai samag kucham najaraga asumba phalna pangthokjabani India gi nupi hockey team na makhoi gi maithiba nangdabagi matau makha na chathaduna ngarang South Korea bu goal ahum sino da maithiba piduna anirak suba oina FIH Junior World Cup semi final changkre ngarang gi quarter final gi match adu da India na ingna tamna sanaba hokhe adubu match adu gi minute tara housing khibaga India na kana taksin duna sanakhe India gi sanaroi na makhoi gi speed season naduna Korea gi backline da khudong chada film sing mayok nankhe Tournament asigi hauzik fawda sana kiba match pumnamakta mai paktuna pool stage da makok tingkiba India ge mai kaidagi minute taraga mathoi da Mamtaz Khan minute taraga manga da Larin Dikki amadi minute nifuga mathoi da Sangita Kumari na goal chanduna quarter final match adu mai pakna bagi lambi yonke ahan ba quarter ani da India ge defense da team gi sanaroi singna pukning singsiningai oina mathau pangthokna sanakhe Korea gi sanaroi singna India gi goalkeeper Manipur dagi Kharibam Bichu Devi bu changyeng chathanabagi khudong chaba ningthina phangan khide Bichu na match adugi ahanba minute kuntra khakta sanakhe mahang half time tagadaba mikup kharada mangairaba tanjada Korea gi captain Siona Kim na yengsin kiba short makhongna ikongkom na kauthokna goal kankhe India na semi final match da Netherlands ga hayeng nomaizing numita sanagani Panbayabadi tournament asday India gi oina kumja inglisingani taraga humdoida Germany da pangthokiba edition da bronze laukiba aduna khwaidagi fava result okibani Imphal Municipal Corporation IMC gi chahi manga gi tam loikibana maram oiraga Manipur lenga ke mahut department ke order amana cooperation dissolve tawkiba ado lauthoklaga mikhal pangthok trifawba cooperation asigi hanagi mayor L Lokeshwar bu caretaker mayor oina hapkhre Hiram asigi matangda mahut department ki deputy secretary na thadorokpa order amagi matuk ina hanagi mayor bu caretaker mayor oina hapkhiba iroinana mamangda leiramba standing committee busu amuk hana hingadhankhre Aduma ku caretaker mayor amasung standing committee na financial powers is na bari yaroi chumnagi cooperation asigi normal oiba mathau ado yengsinba khaktani haina order aduna makatarakli aroi beda mariba pau mani pisari Lenga ki mingda leiba chingpat labuk lamhang singda lo kaina lam khopchin basingi mathakta chahi ama chumna akan ma drive chathaduna takthok lagani haina chief minister N Brena phungdokre MAMI numit ka mari lainana taraga mari shuba Manipur State Film Award lanthokre Mama lebaki damak kathok lamba athauba singi matangda film puthoktuna malem sinba thungna khanganba matam oire haina Manipur gi governor lagani shana phungdokre Mama lebak nusiba utpa makha gi lairik sing library da marang kaina thamduna haurak liba naha sing na fangan ba mathau tai haina UNLF ki hane gi chairman RK Sanayai mana phungdokre Amasong tha amada lupa lising ahunga chamanga ka fangjaba anganwadi workers singi tolop tha tara hena namsinduna thambiba haibasi yamna laibak thibani haina MPCC gi vice president loitong bamtilo tamana phungdokre Matang asta Manipuri Prime Time News version jare Manipur da tholiba ipau sing khangnabagi damak MAMI TV bu minang tabiyo
the